ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ꯉꯁꯤꯗꯤ ꯃꯌꯥꯝ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ. ꯅꯨꯃꯤꯠꯇꯨ ꯈꯨꯡꯒꯪꯗꯨꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯈꯔ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯃꯌꯥꯝ ꯆꯪꯗꯅ ꯎꯃꯪ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯄꯨꯊꯣꯔꯛꯂꯤ. ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕ ꯑꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯉꯩ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯁꯟ ꯍꯨꯏꯅꯆꯤꯡꯕ ꯀꯌꯥꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯀꯞꯇ ꯀꯥꯞꯅꯔꯛꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯇꯤꯌꯥꯗ ꯊꯣꯛꯂꯝꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟꯒꯤ ꯀꯨꯌꯣꯝ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯠ ꯂꯥꯎꯅ ꯀꯨꯞꯁꯟꯈꯤ. ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯈꯔꯗꯨꯅ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯁꯨꯝ ꯄꯨꯔꯛꯄꯗꯨꯗ ꯑꯉꯥꯡ ꯑꯁꯤꯕ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨ ꯂꯦꯡꯉꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯉꯥꯏꯈꯣꯅꯦ, ꯆꯐꯨꯁꯦ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯏꯅꯦ ꯃꯅꯨꯡꯗꯒꯤ. ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯂꯝꯕꯦꯜ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯝꯂꯤꯕ, ꯃꯥꯡꯗ ꯂꯦꯡ ꯄꯥꯜꯂꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯎꯕ ꯐꯪꯖꯜꯂꯛꯇ꯭ꯔꯦ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯑꯉꯥꯡ ꯑꯁꯤ ꯎꯃꯪ ꯃꯌꯥ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯨꯁꯤ, ꯑꯗꯨꯒ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ ꯍꯥꯏꯅꯔꯝꯃꯤ. ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯅꯁꯨ ꯂꯣꯏꯅꯔꯝꯃꯤ. ꯀꯤꯅ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏꯉꯩ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯈꯔ ꯑꯣꯏꯔꯞꯅ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯛꯄ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯝꯕꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯆꯂꯝꯕꯗꯨ ꯆꯞ ꯂꯦꯞꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯀꯔꯤꯅꯣ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯁꯤꯗ ꯊꯠꯆꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤꯕꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯪꯁꯟꯈꯤꯕꯅ ꯐꯗꯣꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯇꯣꯛꯑꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯆꯠꯁꯤꯔꯥ ꯍꯥꯏꯅꯔꯝꯃꯤ. ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ. ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟ ꯀꯟꯅ ꯁꯣꯜꯂꯤ. ꯃꯥꯏꯕ ꯑꯁꯤꯅꯁꯨ ꯂꯝꯕꯦꯟ ꯃꯌꯥꯏꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯌꯥꯝꯅ ꯀꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤ. ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯠꯇ ꯑꯩꯒꯤ ꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯌꯨ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯧ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ. ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯅꯨꯄꯥ ꯑꯃꯈꯛ ꯀꯟꯈꯠꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯗꯨ ꯂꯦꯞꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪ ꯆꯨꯝꯅ ꯑꯗꯨꯝ ꯂꯦꯞꯄꯨꯁꯦ. ꯅꯪꯒꯤ ꯅꯈꯣꯡ ꯑꯅꯤꯗꯨ ꯈꯤꯇꯪ ꯂꯥꯎꯅ ꯀꯥꯟꯊꯣꯛꯅꯧ. ꯅꯪꯒꯤ ꯅꯈꯣꯡ ꯑꯅꯤ ꯀꯥꯔꯛꯇꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯑꯩꯅ ꯃꯤꯑꯣꯏ ꯑꯁꯤ ꯌꯦꯡꯗꯣꯔꯤꯕꯅꯤ. ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤ ꯅꯪ ꯇꯧ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯑꯃꯒ ꯑꯃꯒ ꯈꯔ ꯂꯥꯞꯅꯅ ꯊꯥꯡꯇꯣꯛꯑꯒ ꯂꯦꯞꯄꯝꯃꯤ. ꯃꯥꯏꯕꯗꯨꯅꯁꯨ ꯍꯥꯏꯐꯦꯠꯇꯪ ꯄꯥꯛꯊꯔꯒ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇꯒꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯔꯝꯗꯦ. ꯄꯥꯏꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯃꯥꯏꯕꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯎꯕ ꯐꯪꯈꯤ. ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯝꯃꯒ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯁꯤꯗꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ, ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯃꯁꯤꯕꯨ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯅꯝꯃꯤ. ꯑꯗꯨꯒ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯜ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯈꯤ. ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯄꯥꯏꯕꯣꯏ ꯆꯦꯟꯕꯣꯏ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯃꯤꯀꯨꯞ ꯐꯥꯗꯅ ꯆꯪꯁꯤꯜꯂꯛꯈꯤ. ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯗꯤ ꯆꯦꯟꯗ꯭ꯔꯤ. ꯃꯆꯤꯟꯗ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ. ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕꯗ ꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯁꯤꯕꯗꯨꯒ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯒꯅ ꯉꯔꯪ ꯉꯪꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ. ꯃꯥꯏꯕꯗꯨꯁꯨ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯃꯝꯗꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯊꯣꯡ ꯈꯔꯗꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯈꯔ ꯇꯥꯅꯔꯛꯈꯤ. ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯨꯛ ꯃꯨꯔꯒ
ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯏꯈꯨꯏ ꯈꯨꯏꯖꯜꯂꯒ ꯁꯤꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯁꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯞꯇꯨꯅ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅꯅ ꯀꯞꯄ ꯍꯧꯅꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯑꯃ ꯌꯥꯎꯈꯤꯕꯗꯨꯅ ꯀꯝꯗꯧꯔꯤ? ꯃꯥꯁꯨ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯣꯂꯣꯏꯅꯕ ꯈꯨꯡꯒꯪꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯅ ꯄꯣꯂꯣꯏꯐꯝꯗ ꯃꯈꯣꯏ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯀꯣꯟꯅ ꯄꯣꯂꯣꯏꯕ ꯍꯧꯔꯛꯄꯗ ꯃꯌꯥꯝꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯕ ꯑꯃ ꯌꯥꯎꯈꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯣꯂꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯃꯌꯥꯝꯁꯦ ꯍꯨꯞꯇꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯏꯕꯗꯨꯗ ꯍꯪꯉꯨꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯃꯥꯏꯕꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯃꯥꯏꯕꯗꯨꯗꯤ ꯃꯄꯥꯟꯗ ꯁꯨꯛꯊꯣꯛ ꯊꯣꯔꯛꯑꯝꯗꯦ꯫ ꯃꯥꯏꯕꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯏꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯁꯨ ꯆꯠꯄ ꯌꯥꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯣꯛꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯏꯕꯗꯨ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯁꯤꯜꯂꯛꯑꯣ, ꯃꯥꯒꯤ ꯃꯌꯨꯝ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯁꯟꯒꯦ ꯍꯦꯛ ꯍꯣꯠꯅꯔꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯕꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯃꯥꯏꯕꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯈꯔ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯐꯪꯗꯕ ꯎꯔꯨꯝ ꯈꯟꯕ ꯃꯄꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯥꯏꯕꯗꯨꯗ ꯋꯥꯍꯪ ꯈꯔ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ? ꯉꯔꯥꯡ ꯆꯠꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯊꯣꯡꯒꯥꯟꯁꯤꯡꯗ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡ ꯃꯇꯧꯗ ꯁꯤꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯋꯥ ꯃꯔꯣꯜ ꯑꯃ ꯍꯪꯒꯦ ꯂꯥꯛꯏꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯆꯤꯊꯍꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯍꯪꯉꯛꯏꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯥꯛ ꯄꯥꯛ ꯄꯤꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯣꯔꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯍꯤꯡꯊꯠ ꯊꯠꯄ, ꯐꯠꯇꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯊꯋꯥꯏ ꯑꯃꯈꯛꯅ ꯈꯨꯜ ꯑꯁꯤ ꯏꯀꯣꯏ ꯀꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯨ ꯑꯩ ꯅꯈꯣꯏꯗ ꯇꯝꯒꯦ, ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯉꯔꯥꯡ ꯃꯥ ꯌꯥꯎꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯗ ꯋꯥꯔꯤ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯂꯤꯔꯤꯕ ꯇꯝꯃꯛꯏꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯃꯥꯏꯕꯗꯨꯗ ꯁꯥꯎꯔꯝꯕ ꯀꯌꯥꯗꯨ ꯂꯣꯏꯅ ꯐꯥꯊꯅꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯦꯝꯕ ꯍꯥꯏꯗꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯦꯝꯕꯅ ꯃꯥꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯥꯏꯕ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯁꯤ ꯑꯉꯥꯟꯕ ꯃꯉꯥꯜ ꯅꯨꯡꯁꯥꯅ ꯐꯪꯕ ꯃꯄꯥꯗ ꯁꯨꯛꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯎꯔꯨꯝ ꯇꯥꯕ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯈꯦꯝꯕꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗ ꯈꯦꯝꯕ ꯃꯥꯏꯕꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯄꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯔꯞ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯟꯈꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯅꯔꯛꯑꯝꯃꯤ꯫ ꯈꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯕ ꯆꯠꯂꯨꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯃꯥꯗꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯃꯃꯥꯡꯈꯩꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯣꯖꯥ ꯃꯥꯏꯕꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯤ ꯍꯪꯉꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤ, ꯊꯥ 8-9 ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯦꯔꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯃꯨꯟꯗꯨꯅ ꯄꯨꯕ ꯍꯦꯛꯇ ꯌꯥꯄꯣꯠꯇꯦ꯫ ꯑꯉꯥꯡ ꯗꯁꯥ ꯄꯥꯡꯗꯕ ꯈꯔ ꯈꯖꯤꯛꯇꯅꯤ ꯍꯟꯗꯛ ꯃꯔꯛ ꯕꯣꯝ ꯕꯣꯝ ꯇꯨꯔꯒ ꯁꯤꯔꯤꯕꯁꯤ꯫ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯁꯥ ꯃꯎ ꯕꯨꯞ ꯕꯨꯞ ꯂꯥꯎꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯆꯦꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ꯫ ꯑꯉꯥꯡ ꯑꯁꯤ ꯇꯨꯝꯕꯗ ꯃꯇꯣꯝꯗ ꯊꯥꯗꯣꯛꯀꯅꯨ꯫ ꯅꯪꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ꯫ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯥꯔꯤꯕ ꯊꯣꯛꯏꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯤ ꯃꯁꯤ ꯂꯦꯞꯍꯟꯅꯕ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯋꯥ ꯇꯥꯅꯔꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯅ ꯈꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯀꯌా ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯅꯨꯡꯊꯤꯟꯗ ꯃꯃꯥꯅ ꯁꯨꯝꯃꯒ ꯊꯅꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗꯦ꯫
हाइबदे अंगांग अदु सिरगा लेरम्मी हंदक्ति असिबा अंगांग अदु ngalingay मैम चंगदना असिबा अंगांग फुंफम जगा अमदा अंगांग असिगी मथौ मंगमदु माइबा तौरगा निंगथीजना पांगथोक्तुना लोइसलम्मी नुमितुगी नुमिदांग अहिंग नोंयाय थेंगबा मतमदा अंगांग अदुगी मोंफम मयादा सखंगदबा मियोय अमखा तुमिना मफम अदायदा लाखी अदुगा असिबा अंगांग अदुगी मोंफम अदु कोथोकबा हौरम्मी ngaki matung asiba ngang adu sakhangdraba miyoy aduna leba khotokuna lokthoraba matung ngang asibadu puraga mafam adudagi hathu thu muksat khi nonghe nganbaga mayamna ngang asibadu gi mongpham mayada sangubada angang asibadu di hogairaga mi mana puduna sakre haibasi mayamna khangba hongnarakhi matawduda mayam so akiba mamam poknarami kungang adu su numit bu hek takrabadi tamnabada leiba ngamamde ahingda siba angang sing aduna kapalawbo makman kayana ahing kayama pungnin heknin ki matawosomna kungang aduda yamna oktaba na hapakang amasu leirammi magi mamingna leicha kawi magse thabak su kaya suningdi asonbi mama adubo sumduna ta saba miyoy amakhagni aduga mama si sumana yamna thina ot naiba tawbirammi mana pamba mahek maning thungdabada mama bu mana yum manung thabauk tumande makhoige sangona manba aduda ma bu hek pokpi ba mama si inthok tuna thambi numitu su mahausa gi mahausa leisana mama da insang hauba thongde mana pamba thabak pangthokti haidana mama bu thina sei ngang patawuri apokpi mama du su masanu pani khana kaya mana biramde ahinga duda leisana mama da ngang ba sei ba tawduna yum manung da mama du bu tumba yaroi haidana mapanda tanthoami aswami mama do suwa maka tajade tumina yum adudagi thoraktuna sangona manba aduda sangduna yamna wana tumthakhi leisa su yum manungda potse langkhai kukai ba tawduna magi pendaba kaya do potse da kana tainari pungsodum phana thengjala abani ahing nongyai gi matam naksala ba matamne ngaiga dumna leisa ni mungda leiringai yumdugi mapan thangba romda mi masat khibagi sanelama leisa gi masada phaurakhi madumana khalibana mage pokpi mamadu tumine imungda sangaknaba tawribani khanduna mase yamna saungna yumdagi mapanda thorami mana yumdagi mapanda hek thoroppaga mage pokpi mamaga samana bama thunga lomda sum thoki bama leisana uhaurami madupho mana pendabadagi thunga na thorakduna asomni mamadu bomuk ngang na basen thorakhi maduda mabu hek pokpa mama sengbadudi sangola duda hiptuna leiribani Macanu paduna ima haidana yamna saungna thungalomda thokibadu mama sengbaduna di urammi adubu macanu pabu kibadagi tumina mama dudi sangonda lolaga leijarammi leisa sumagi mamangda mitrang oina mamagi sakpamda thoibadu madugi matung sum innarammi kona thangdani mana sum ngang duna tanaramba mamadu magi mamangda sabyungna lepki leisana su imanang se yamna phattabani Kaidawbagino nang naise ahingda kakthuibani imanang asidagi yumda sangakpa yaroi haidana lepa leitana ngangammi ngaki matung mapong kadaidagino khangdana angang mari mangana kappa makhola si leisana tarakhi leisa so angang kapagi makhola du hektara paga masu kijarakpadagi imanang mapalasda lehewro ai sange haidana tungsalangna leithoktuna yum manungda hathu tu sensalammi magi apokpi asengba mamadu di adumak sangola du da hiptuna leiri Matamadu pokpi mamadu na angakpa mong mataw mo urammi masanupa na imungda hatutu sangkiba dugi matungda pibang kairaba angang masakara masanupa gi matungda mari inaraga imungda sangkibadu mamadu na su uhaurammi matawadu da mamadu di kibna wangang badu ngamjada tumina leirammi leisana imungda hek sangakpaga pamungda tumba sangge na hek tawrakpada magi pamung adu da yengbada pibang kairaba sikraba angang kayagi thawaidu Pamung adudagi pan chongtharaki madu ubada leisaki mankiduna mamabu kauduna kana laurammi mana dumna kana lauringe asibangang singadugi thawai singaduna yum manung aduda makhong makhut yanduna leisa pamung aduda damchanduna hatoki khudaktuda leisagi thawai mangki kona thangda pokpi mamaduna kina masanupagi manakta sangappaga sikhrabangang singadugi thawai singaduna masanupagi Mamit manaton maray singadu duna set tuna sarambadu ubada asombi mamadu su khudakta mafam aduda gyan mangduna wantharammi matawosum na hingadu leisa sikraba phataba ngang singadugi thawaina saduna thawai mangki leisagi wari asi khungang aduda leiriba mipum khudimakna su tabada ki tujungba amamam masada loina poknarammi matam kharagi matunga ki tujungba laibak thiraba thawdo asi khembagi imungda su dasa si yaurakle
Nongneni walingai matamdagi khembagi mamangda masanupase kikiba mong matawda khembana urammi. Masanupagi manaktasu thawai amana matam pumada sangduna leiba mami ama khembagi mamangda toina uba haurakle. Mataw kyastagi khembana magi nupida matam pumbada tattana sumna hairammi. Nupi hendak marakse ise mangha yamna nungaitre. Isanupase nang khara seksana senaw. Aidi yumda kya leiba natedo. Nongheng anbaga thabain khanga dum chathokpanido. Aduna namana sa ani boyna kaya kumna yengsanba ngamde. Nangdi yumda lehobuni na pikliba isanupasi. Nang nakara kumna senaw hairammi. Khembagi wapam adu tabada magi nupi sumabungningda. Mipaiba langtak na ba mapuammi. Magi nupa khembada su khungang ase thadokduna sakra sira phau hairammi. Matam aduda khembana sumna pakumpire. Madumaksu nungaiti ibani na isanupasi seksana senaringai. Karisu tauroi. Angang ase nang natumba sumamday khuding lewa ama inangonda taake. Madugi lewa do pikliba isanupana hektum thakhibaga nang naphamung manakta solammo. Madu oirabadi isanupagi thawai se kanana su tumlingaida puba ngamoi hairammi. Mataw sumna khembana magi nupida lewa adu takpirammi. Hojiki lewa adu magi nupina su masanupase tumamday khudingi phamung manakta sonduna sizinaba haurammi. Adubo phataba thawai manadi khembagi masanupa asisu lawnaba sangduna leikrabani. Patraba thawai masu phana angang adubu lawnaba sangabasu khembagi lewa aduda angang adugi manakta ka hena naksena changsanba haibasisu pakpak hekta ngamamde. Nongmadi khembana tabak sathokhingai magi nupina pigliba masanupabu sena yahong sarga posalaga magi manaktagi mikupa mata thaduomde. Adubo phataba thawai aduna angang adugi mamita Aki-kiba kaya uhanduna angang adu kapanba haurammi. Khembagi nupina su angang adu themba yaba themammi. Adubo angang adu di kapale-paleite. Kona di angang adu pamungda sumbirage haidana pamungda hek pusalakpaga. Makoygi kadagi apikpa angang masagumba masalangna. Makoygi kangka makada sangkiba matawama khembagi nupina urammi. Madu ubada khembagi nupina karina husiki matawdudi. Kadaidagi angang masano kangka makada sensan krisibo haidana. Masanupado phamungda thamaga kanga makhaduda paktaraga yengba matamdadi amuksu kanasu amuk leiramde. Adubo mana makhada paktharingai magi matungda kariguma posang ama salangna senkhibagi khudam amadi khembagi nupigi masada phaujai. Matam adu pau khembagi nupi wakhanda kaya hena khanjaluba tawdana masanupado phamung aduda sumbirammi. Aduga masu angang adugi manakta dum hippaga leirammi. Ngayaki matung mapandagi khembagi khunjenda nupi ai halae. Nang karaida lege haidana kaurakhi. Maduda khembagi nupi sumagi nupa halae haidana. Masanupado ngayak phamungda tumhalamaga mapanda prap senthorakhi. Mana mapanda hek senthorpagadi mapandadi khembadi lakpu uramde. Maduda masu ngaktuna magi nupapu koiti thirammi. Adubu kona thangda nupiduna thungan mapa hek yaurokpaga magi wakhana kariguma maningsingakhi. Hojik mapanda kauthoribadu magi nupa natte. Aduga masanupa su matumda phamungda tumhauri. Magi nupana takpiba lewa adu su sonba nanghudre khanna. Khembagi nupi su masada pakatpa mataw amaga imungda amuk hathu tu sensalakduna masanupagi manakta sangakpa matamdadi pigliba masanupado mana hana sumamba mong mataw adu kaina angang adugi makoktu makharomda olaga leirammi. Mataw aduda khembagi nupina masanupabu suupa matamdadi angang adugi masado ingpak ingaga leirammi. Aduga angang adu so leptuna leirammi. Tasengna hairabada angang adugi thawaido mamadu da mapanda kauthuaga angang adugi thawaido puduna satkrabani. Hojikti khembagi nupi su khangle masanupa sire haibasi. Ngayaki mikup khara khajiktuda matha nungdagi munduna pubikre haibasi. Masa kainaraba khembagi nupi urau tharauduna masanupabu tengtha-tengthaduna kappa lauba haurakle. Lekaigi miyam amasu sangsannarakle. Asumna khembasu thabok mafamda masada karigumba ma phaurakpadagi masu pakatuna thabok mafamdagi mayum tamna hathu atu halaami. Adubo mana thungan mapa yoksalakpada lekaigi yamlaba miyam ama magi yum aduda tinduna leirambadu khembasu khangba ngamki. Magi masanupabu su thawai aduna chenduna pubikre haibasi. Thungandagi magi nupina masanupabu tengthana wainana maming kauduna kappadu tarakpada khemba mabukningda khangson hek sonthagiduna sumna lepa phau ngamamde. Asumna mayam changdana masanupagi thawai yaudraba haksang adubusu ningthijana mathau mangam pangthongnaba mayamche kochen marang mayamche kanna honarammi. Matam aduda khembana mayamda wafam ama haudorakhi.
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯨꯟꯒꯤ ꯆꯤꯡꯈꯣꯡ ꯎꯃꯪ ꯃꯌꯥꯗ ꯐꯨꯝꯃꯣꯏ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯈꯦꯝꯕꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤꯕꯁꯤꯡ ꯑꯁꯤ ꯃꯣꯡꯐꯝꯗꯒꯤ ꯍꯣꯒꯥꯏ ꯍꯣꯒꯥꯏꯗꯨꯅ ꯃꯥꯡꯅꯔꯦ ꯍꯥꯏꯕꯁꯤ ꯈꯦꯝꯕꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯤꯕꯅꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯅ ꯎꯃꯪ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯐꯨꯝꯕ ꯄꯥꯝꯃꯝꯗꯦ ꯈꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯌꯥꯔꯝꯗꯦ ꯈꯦꯝꯕꯗꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯈꯦꯝꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯕ ꯑꯃꯕꯨ ꯊꯣꯡꯒꯥꯟꯗ ꯐꯨꯝꯖꯤꯟꯕ ꯍꯥꯏꯔꯤꯕꯁꯤ ꯎ ꯃꯪꯒꯣꯟꯒꯨꯝꯕꯅꯤ ꯃꯗꯨ ꯇꯧꯍꯣꯏꯗꯦ ꯃꯗꯨꯅ ꯃꯌꯥꯝꯅ ꯐꯨꯝꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥꯁꯦ ꯅꯤꯡꯊꯤꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯈꯦꯝꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯦꯝꯕꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯄꯥꯝꯗ ꯃꯆꯥꯅꯨꯄꯥꯕꯨ ꯃꯌꯥꯝꯅ ꯐꯨꯝꯅꯔꯤꯕ ꯆꯤꯡꯈꯣꯡ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯗ ꯐꯨꯝꯅꯕ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯤꯡꯈꯣꯡ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯗ ꯐꯨꯝꯃꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯆꯤꯡꯈꯣꯡ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯊꯨꯝꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯤ ꯈꯦꯝꯕꯅꯁꯨ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯅ ꯈꯦꯝꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯇꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ ꯄꯨꯡꯐꯝ ꯃꯇꯝ ꯌꯦꯡꯗꯨꯅ ꯈꯦꯝꯕ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯎꯃꯪ ꯃꯆꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯨꯝꯃꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯣꯊꯣꯛꯑꯒ ꯂꯩꯔꯝꯕ ꯃꯇꯧ ꯑꯃ ꯈꯦꯝꯕꯅ ꯎꯔꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯦꯝꯕꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯆꯨꯝꯂꯦꯗꯅ ꯃꯤꯑꯣꯏ ꯑꯁꯤ ꯂꯥꯏꯕꯨ ꯑꯣꯏꯔꯣ ꯃꯤꯕꯨ ꯑꯣꯏꯔꯣ ꯑꯩꯒ ꯂꯝꯕꯥ ꯌꯦꯡꯅꯔꯒꯦ ꯈꯟꯅ ꯈꯦꯝꯕꯅ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯊꯣꯛꯏꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯦꯝꯕꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ ꯑꯗꯨꯝꯅ ꯈꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯆꯞ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯈꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯈꯤ ꯉꯛꯂꯤꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯃꯥꯡꯗ ꯃꯥꯏꯕ ꯑꯃꯈꯛ ꯍꯤꯡꯍꯧꯕ ꯑꯇꯩꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯣꯡꯒꯥꯟꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯈꯦꯝꯕ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯗ ꯈꯦꯝꯕꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟꯗꯒꯤꯕꯨꯗꯤ ꯑꯩꯅ ꯅꯪꯁꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯃꯇꯝ ꯑꯃꯒꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯑꯉꯥꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯛꯏꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯑꯦ ꯅꯪꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯣ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯧꯈꯠꯇꯨꯅ ꯈꯦꯝꯕꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯗꯤ ꯈꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯤꯡꯀꯠꯍꯟꯗꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯃꯄꯥꯕꯨ ꯍꯥꯠꯅꯕ ꯊꯥꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯈꯦꯝꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯗꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯁꯟꯈ꯭ꯔꯕ ꯃꯥꯏꯕꯗꯨꯒ ꯑꯣꯏꯅ ꯈꯦꯝꯕ ꯃꯨꯛꯅꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯦꯝꯕ ꯀꯌꯥ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯃꯝꯗꯦ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯈꯦꯝꯕꯕꯨ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯃꯁꯝ ꯃꯅꯥ ꯐꯣꯏ ꯐꯣꯏꯗꯨꯅ ꯈꯦꯝꯕ ꯃꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯦꯝꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯩꯉꯥꯟ ꯈꯔ ꯃꯥꯅ ꯂꯥꯞꯇꯪꯅ ꯎꯔꯝꯃꯤ ꯀꯣꯟꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯏꯕ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯀꯟꯕ ꯆꯪꯉꯛꯄ ꯑꯣꯏꯔꯝꯃꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯤ ꯈꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯃꯨꯛ ꯂꯩꯔꯣꯟꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯈꯦꯝꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯀꯜꯍꯧꯈꯤ ꯂꯥꯛꯏꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯆꯪꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯉꯥꯡ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯁꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯈꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯒꯤ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯁꯟ ꯁꯥꯗꯨꯅ ꯎꯃꯪꯗ ꯆꯦꯟꯁꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯦꯝꯕꯅ ꯑꯉꯥꯡ ꯑꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯉꯛꯄ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯐꯥꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯦꯟꯊꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯩ ꯆꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯔꯣꯏꯕ ꯇꯥꯜꯍꯟꯈꯤ ꯃꯗꯨꯗꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯒꯤ ꯊꯋꯥꯏ ꯍꯤꯡꯊꯠ ꯍꯤꯡꯊꯠ ꯊꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ ꯈꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯅꯧꯅ ꯃꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯥꯟꯈꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ
Ngasigidi mayamdagi kainanaba piti ay laukzari.